ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯩꯗ꯭ꯔꯕꯥꯗ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯕ ꯑꯩꯈꯣꯏ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯌꯥꯝ ꯑꯩꯈꯣꯏ ꯊꯥꯕꯜ ꯑꯁꯤ ꯌꯥꯎꯕ ꯊꯦꯡꯅꯖꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯗꯨꯅ ꯃꯇꯥꯡꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯁꯥꯟꯅꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯥꯝ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯥꯝ ꯑꯩꯈꯣꯏꯒꯤ ꯍꯩꯗ꯭ꯔꯕꯥꯗꯇ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯩꯗ꯭ꯔꯕꯥꯗ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯩꯔꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯇꯥꯃꯣ ꯁꯥꯝꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯕꯜꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯞꯄ ꯃꯤꯔꯝꯗꯝꯁꯤꯗ ꯁꯥꯟꯅꯒ ꯍꯩꯗ꯭ꯔꯕꯥꯗ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯅ ꯁꯤꯜꯂꯝꯕꯁꯦ ꯑꯩꯈꯣꯏ ꯎꯕꯗꯀꯣ ꯑꯩꯈꯣꯏ ꯁꯥꯟꯅꯒ ꯇꯧꯔꯝꯕꯁꯤꯗ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯆꯣꯡꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏ ꯑꯦꯟꯇꯔꯇꯦꯟ ꯇꯧ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯀꯩꯗ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯑꯞꯂꯣꯗ ꯇꯧꯔꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯑꯩꯅ ꯃꯆꯟꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯌꯥꯝꯕ ꯃꯌꯨꯝꯗ ꯂꯥꯛꯄ ꯈꯣꯠꯄ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯁꯤꯟꯕꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯁꯤꯗꯩꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯕꯦꯁꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯀꯣ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯕ ꯁꯨꯃꯥꯏꯅ ꯐꯪꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅꯕꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯊꯥꯕꯜ ꯂꯩꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯛꯇꯒꯨꯝꯕ ꯈꯪꯉꯛꯄꯒꯨꯝꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ HYMS ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃ ꯂꯩ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯍꯩꯗ꯭ꯔꯕꯥꯗ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯒꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯇꯣ ꯐꯦꯁꯕꯨꯛꯇꯣ ꯑꯗꯨꯗ ꯇꯥꯃꯣꯁꯨ ꯌꯥꯎꯕꯤꯕꯀꯣ ꯑꯗꯨꯗ ꯑꯩ ꯎꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯆꯣꯡꯒꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯨ ꯎꯕꯗꯤ ꯍꯟꯗꯛꯁꯨ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯉꯤꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯗ ꯑꯗꯨꯝ ꯆꯣꯡꯉꯦꯀꯣ ꯃꯃꯥꯡꯗ ꯌꯥꯎꯁꯪꯗ ꯉꯥꯛꯇ ꯆꯣꯡꯉꯦꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯣꯡꯉꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯕꯥ ꯃꯌꯥꯝꯒꯤ ꯕꯣꯔ ꯑꯐꯕ ꯄꯤꯔꯝꯕ ꯑꯣꯏꯁꯅꯨ ꯅꯤꯉꯣꯜ ꯃꯌꯥꯝꯗꯒꯤ ꯑꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯁꯦꯀꯣ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯛꯇꯕ ꯑꯗꯒꯤ ꯁꯥꯟꯅꯒ ꯁꯨꯝꯕ ꯁꯝꯅ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯛꯇꯕ ꯆꯍꯤ ꯀꯌꯥꯃꯨꯛ ꯐꯥꯕꯤꯔꯒꯦ ꯑꯩꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯑꯅꯝꯕꯅ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯅꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯀꯣ ꯌꯥꯎꯔꯛꯑꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯀꯥꯟꯗ ꯌꯥꯎꯕꯁꯦ ꯑꯃꯨꯛ ꯈꯛꯇꯪ ꯉꯥꯏ ꯃꯥꯜꯂꯦ ꯑꯩ ꯆꯍꯤ 7 ꯂꯨꯍꯣꯡꯕꯗ ꯃꯃꯥꯡ ꯆꯍꯤ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗꯩꯅ ꯁꯨꯡꯌꯥ ꯌꯥꯎꯗ꯭ꯔꯤ ꯌꯥꯎꯅꯤꯡꯉꯦ ꯅꯨꯡꯉꯥꯏ ꯆꯠꯅꯤꯡꯉꯦꯀꯣ ꯇꯟꯖꯥ ꯑꯃ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯃꯇꯝꯗ ꯑꯦꯄ꯭ꯔꯤꯜ ꯃꯦꯃꯨꯛ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯊꯥꯕ ꯇꯥꯏꯃꯤꯡꯗ ꯊꯣꯛꯄ ꯁꯨꯝꯀꯥꯟꯁꯤꯗ ꯃꯔꯛ ꯑꯣꯏꯕꯅꯤꯅꯀꯣ ꯊꯣꯛꯄ ꯉꯝꯗ ꯌꯥꯎꯕ ꯀꯌꯥ ꯐꯪꯗꯦ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯦꯀꯣ ꯉꯁꯥꯏ ꯍꯥꯟꯅꯗꯩ ꯍꯧꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯕ꯭ꯔꯥ ꯌꯥꯎꯔꯒꯦꯗꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯦꯃꯤꯂꯤꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯦꯝꯕꯔꯁꯤꯡꯅ ꯆꯧꯁꯦꯅ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗ ꯂꯥꯏꯛ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤꯀꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯔꯦꯁꯄꯣꯟꯁꯦ ꯌꯥꯝ ꯐꯖꯅ ꯐꯪꯉꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯗ꯭ꯔꯦꯁ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯄꯤꯌꯨ ꯍꯥꯏꯕꯗ ꯁꯦꯠꯂꯛꯄ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯠꯆꯒꯦ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯛꯄ ꯑꯦꯛꯁꯇ꯭ꯔꯥ ꯗ꯭ꯔꯦꯁ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯗꯅ ꯑꯩꯈꯣꯏ ꯑꯣꯜꯃꯣꯁ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯨꯔꯦ ꯑꯩꯈꯣꯏ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ ꯍꯥꯏꯅ ꯐꯥꯎꯗ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯑꯩꯈꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯆꯔꯨꯔꯕꯅꯦ ꯑꯗꯩꯗ ꯂꯥꯏꯕꯛ ꯐꯒ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯛ ꯅꯣꯡꯁꯦ ꯇꯞꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯄꯣꯁ ꯑꯃ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗ ꯀꯩ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨ ꯇꯥꯏꯃꯤꯡꯁꯦ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯅꯣꯡ ꯆꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯃꯌꯥꯝ ꯁꯨꯇꯤ ꯂꯧꯔ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯏꯀꯣ ꯑꯗꯒꯤ ꯀꯣꯂꯦꯖꯇꯒꯤ ꯄꯥꯔꯃꯤꯁꯟꯒ ꯂꯧꯔ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯂꯩꯁꯦ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯁꯨꯇꯤ ꯂꯧꯒꯦꯕꯗ ꯌꯥꯔꯣꯏꯗꯕ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯑꯃꯨꯛꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯁꯤꯅꯦꯕ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯔꯤꯁꯦ ꯁꯤꯗ ꯅꯨꯃꯤꯠꯁꯤꯗ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯗꯤ ꯃꯊꯪꯗ ꯀꯌꯥꯝ ꯂꯥꯛꯅꯤꯡꯉꯔꯣꯏ ꯃꯤꯅ ꯏꯟꯇꯔꯦꯁ ꯂꯩꯔꯣꯏ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯗ ꯅꯣꯡ ꯆꯨꯁꯨ ꯆꯨꯅ ꯆꯣꯡꯁꯤꯟꯅꯕ ꯑꯩꯁꯨ ꯆꯠꯁꯜꯂꯅꯤ ꯁꯤꯅꯦꯕ ꯑꯩ ꯂꯥꯛꯏꯁꯦ ꯆꯠꯁꯜꯂꯒ ꯅꯩꯁꯜꯂꯨꯔꯒꯦ ꯁꯤꯅꯦꯕ ꯃꯣꯏ ꯆꯥꯟꯁꯇꯣ ꯅꯠꯇ꯭ꯔꯗꯤ ꯂꯩꯗꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯂꯣꯏ ꯑꯕꯦ ꯊꯨꯡꯉꯦꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯌꯥꯎꯁꯪ ꯂꯣꯏ ꯑꯕꯦ ꯇꯩꯅꯒꯦ ꯑꯗꯨꯅꯣ ꯕꯤꯠ ꯌꯥꯎꯗꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯅꯥꯀꯣꯏꯅꯦꯅꯀꯣ ꯐꯤꯂꯝ ꯂꯣꯝꯗ ꯈꯤꯇꯪ ꯆꯤꯡꯊꯔꯒꯦ ꯇꯥꯃꯣꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯐꯤꯂꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯀꯥꯁ ꯇꯧꯕꯤꯈ꯭ꯔꯦ ꯌꯥꯎꯕꯤꯈ꯭ꯔꯕꯒꯦ ꯀꯌꯥꯅ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯀꯌꯥꯅ ꯔꯤꯂꯤꯁ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯕꯒꯦ ꯐꯤꯂꯝꯁꯦ ꯑꯍꯥꯟꯕꯗ ꯏꯒꯤ ꯈꯣꯡꯒꯨꯜ ꯀꯨꯝꯃꯦ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯗ ꯀꯪꯂꯕ ꯆꯤꯡꯍꯤ ꯃꯌꯥꯜ ꯅꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯗ
February-da boxing oina leiri na man shooting gi loi ready loi loi script loi leire yam phajaba cinema hoidre boxing oina kai angang oi da koi tare yamna boxing oina boxing oina aidna we am interesting oi ba maming ne na phajaga tra ina su phajani an su khalle maming du dang ta ba koi body da koi gi personality gi so yam chana ba toi character du ko mane aduna so yu song ge kha oh lokam ge kai ne ba kha sangali ne ba mamdi boxer mo du ne ko ke tu ye kha ga to tu ne ba ada balas na gi ko no de girlfriend no du ba adigi abhinav na gi mase adigi kaikus na mo abhinav ga khana bu odu ne ba simas da ana sa ge du sports ko gi simane aduna na karam kan release to wex lai ge adu aina khoi na khali je February da nam ta ga di April May se release to ge na khan ba April May se ma am gi vacation thana ba timing je se ja ge release to ngai na mam di cherau gi timing je okay cherau ba da okay mayam su tabi ramne ko cherau ba da koi gi boxing na so sum soi dina yeng min na si koi matang ji koi gul du Hyderabad tam tam kap se na hai bine oh yai mayam na to ga sil ga tam mi kya mu lak de to koi gi keno gi do foundation de to keno gi do freshers party to gi bai do adai da koi sil ga I gungul tam ta kap se mayam oh yam nuai jare koi tamo ngak tang wari wadai sam nuai jare tamo koi matam kai to bi na yam thagat jare tamo thank you